Serasida Tokliba Irang Manung the Lake Hidraba Tawaya Udraba Chang Sing Yum Gimyo Sing da Sinabagi Taurang Tagatli Sinagani Haina Sinarabadi Maite Mahiroi Ani Yauna Hausi Fawba Mafam Kangdana Ladiba Maite Sing Tawaya Udraba Chang Sing So Yum Gimyo Sing da Sinahan Biu Haina NPP National Vice President Yum Nam Joykumar na Lengang Tataksilakli Naurem Tong the Leba NPP Manipur Office of Pomi Sing Unavama the Joykumar Makatana Mahiroi Ani Hat Pada Chenaba Mio Sing Fari Hairaga Ngasi Fawba Makoi Ani Tawaya Udraba Chang Tidok Pangamdriba Sinadi Police na Fariba Mio Sing Adu Aseng Bamihat pa Oidrabara Haina Su Wahang Taurakli Lake Hidraba Mahiroi Ani Matang the Makataraduna Fariba Mio Sing Adu Ningtina Wahang Pahong Tauraga Lake Hidraba Mahiroi Ani Asiki Tawaya Udraba Chang Singi Laifam Kangdoklaga Yum Gimio Sing da Sinaba Yarabani Adobong ngasi fawba laikidraba mahiroi ani asigi thawaya udraba hangchang laifam khangdana leiri Manipuri Governor Chief Minister Madilenga asana akanba action laukhatuna mafam khangdana leiriba singi hangchang sing imung manungda sinaba yanaba thabak paikhatpiu hainasu NPP National Vice President asana thamlakli Irang asida laikidraba kuki amadi maitei furupki hangchang singbu lainga ki meeting makhada masa masagi Lamda Puba Yanaba Paikaliba Taurang NPP na welcome tawi haiba wafam Joykumar na fongdokladuna Maitei Furupki mafam khangdana leiriba thawaya udraba hangchang singdi imung manungda sinaba ngamdana leiri haina pendaba fongdokhi Satra ani Vimsam ko Nupam Sam ka mangidna chire habigi adom thajana tawbogi matangda tawgiba CBI da kaida sinagiba aduida khabar su yawgiba madugi accused ahum la mari ra phare se yawgrabani adu accused phargadi karigi uji bawa CBI na jigo debori recover tawjiba karigi no se si question tawningi asengba accused ita gadi moida interrogation tawraga kadaida humbu phungga su humga di kai phunggi ge do humbu mafam du chalaga CBI na chalaga asar rifle khangde BSF khangde army khangde purga handoga dead body du Puraka Mama Pada Sinaba Yarba Matam Yormani si Sinadri say Karigino I say Kogi NPP party side Masi question Tomjeri are we being taken for a right accused me the accused Natabra Mayam the Yo we have Hazelibra Habi question toning him I say me accused of Tagari Boy the person question Toga Karai that dead body Pungi Nada Kraida can make Hadoki Habido Kangum Doi the side dead bodies in no Putoga Mama Pada Sinabu Unabaduna Joykumar na Makataraduna Irang Hek Hobadagi NPP na state asigi lifeline oriba National Highway Aniasada Free Movement Laihanaba Haiduna Union Home Minister Yauna Mari Lainaba Kayagi Pukning Chingsilakliba asi ngasi fawba thabakta pangthok pangamdri Imphal Dimapur lambida kom na gari chathok sasen tawba yadri masigi mathakta Imphal Jiribam ki pasoidagi horaga Kombong fawbagi sarugasi fibam yamna fattaba amadi matam kuina semjindabagi thawong yaningdaba fongdoktuna highway asi thingba kongjang sangsinba Lambi Sembagi Tabasi CM Amadi Works Minister ki level da NHIDCL ki Tabasi quality Laina Amadi Atubada Loishina ba Yengsin Famtoi Mathau Tarabadi Union Ministry da Taknaduna Lambi Asi Mapung Fana Loishina Buhona Biu Haiki Manipur Lengang na su highway Sembagi Tabasi Union Surface Transport Ministry da Haizaraga State PWD da Semba Yahan Biu Masana State ki economy da su yamna henna kanaba oigani Lengang na state asigi yamna maru oiriba highway ani asigi Kudong Tiningai Oiba Mafam Sing the Highway Protection Force Kara Thamlaga passenger vehicle Chathanna Bohonasi Imphal Ukrul Lambi Sembagi Tabasi Atubada Loishinduna Imphal Ukrul Jesami Natraga Imphal Ukrul Mau Fawagi Lambi Asada passenger service Laiba Yana Bohona Biu Hainasu Joykumar na Lenga ki Pukning Chingsilakli National Highway 37 Sahi Ani Muksi government su Thoksade Aduga Asimu Sem Bigi responsibility Loriba NHIDCL company Sinasu Karimda Nasung Dong Tumina Yenguna Lay Swaitong Tori film se Akoi Pulumaki Wenedi concern Oba Maramna Koi Patina Masi Koi Prasadasu Koi Hongdoka Aduga Prasamam Hominarga Masi Atumatam the same the way Adib Habisigi Madugi Lokana Vidamata Akoi Nasi Gipris Misi Tokjavani Nasigi Ladiba Pibam Sida Highway Protection Force Lahan Bagi Sidarka Oi Aduna Vulnerable Jagasing Haibadi Sidigi Sakaga Katel Mamidagina None Wongsi Ashi portions Fazana protection people that Kawai Kefundai Degina Gio Bugi Dui Matikuma Fazana protection people that Kawai Somda Sekmai Degina Senapati Bose Ashizu protection people that Kawai protection people that Kawai Sing Share Masi Pinabra Haigadi Nasi Bawada Kogi Labor Government Sina Simatanga Di Exenum that Lobo Udi